Nongthomba Birena Union Home Minister Amit Shah ko una duna pung amarom wari sanakre hadi. Ngarang Delhi da paisan ki bahana gi Minister Nongthomba Birena ngarang numidang Union Home Minister Amit Shah ko una duna pung amarom wari sanakre na thajaba yaba pau gi source amana makata na hadi. BJP Manipur Pradesh ki President Sada sungarang Delhi da thunglakre hadi. Kari ki matang wari sanakpigi haiba matang official oiba statement amata thulakpa leitrabasu unakhiba duna Manipur gi hauju oiriba political situation amadi anauba popular government ama semnabaga mari leidana wari sanaramba yahina thajanari Nongthomba Birena amasu Union Home Minister Amit Shah unakhiba adumangna Manipur anauba lenga ama lakadoribra natragana President Rule PR makha chathakadoribra haibagi singnaba political circle marakta phaunari Amaromda Patsoi Kendra ki MLA Sapam Kunja Kishore Kiebana state asida popular government ama January kunga taruk ki mamangna simalakpu yabagi thajaba lei haina phongdokpa sunaikrabani panba yabari thasigi taraga mapanna Prime Minister Narendra Modi Defense Minister Rajnath amasum Home Minister Amit Shah na proposer sing oiraga Nitin Nabin gi nomination file ohum thokna tokani January kunda Mikhal gi pallak thokani amasum domapu BJP gi oina hanadagi satnaduna lakpagi matuina party president Mikhal asigi mi ani suna Mikhal thengnabasi satnarakthri hauju party asigi working president oiriba Bihar gi minister Nitin Nabin bu adumak party gi anoba president oina khalle hena lakthokani hari Naga singna KNF UPF ki mathakta akanba mityeng changlagani ZTC Koki Singilu KNF UPF na logi wangmada ireng liang mai Naga village ki khulsing sathariba thawong singi mayokta Joint Tribe Council JTC na akanba mityeng changnaba wari blokri Naga Yellow Fruit sing jeme liang mai rongmai di inpui tribe ki apanba Joint Tribe Council gi information and publicity na thadorok pa siyolamada Koki khulai paiwi sing ireng liang mai Naga village da logi wangmada sathariba kahenba thawong sing dugi mayokta akanba mityeng Sangnabagi-damak ngarang JTC na sinduna athubagi oiba mifam ama Senapati district ki Makhar Liangma village da pangthokre hari mifam aduna kuki khulai paibisingna Nagajar lamsingna narol du khundasalakpa furup asigi resources singda khutthingjalakpa Naga gi hingbagi right da khutthingjalakpa yauna furup asigi traditional right da akiakhang pirakpagi thawongbu akanba phongdokhi hari Social media da aranba pau sandokpa sing action lauragani Manipur Police Social media da aranba pau sandokpa aranba video thagatuna community marakta ungkhatnaba madi state asigi law and order gi phibam da akaiba piriba singi mathakta law gi matungina akanba action lauragani haina Manipur Police ki maikeri gi phongdorakli Manipur Police na thadorokpa sirol amada state asida ing tapa amadi mahausa gi punsida puraknaba police na hanma leitana thabak tawri Maraksita kanaguma lanai miyoi sing group sing amadi organization singna social media aranba pau kya ama santurakpa si lepak thibani asigumba aranba madi unauthorized oiba statement kya social media kuthang da thatoktuna community ki marakti hena nungsin handana bagi asoba maram am ohali maram asina miyamna asigumba aranba pau amadi video sing miyamna section bagal loinana asengba khangdana share tobigano asigumba singnega oiba statement amadi video sing thadorokpada madubu asengbara natragan asumbara haibigi matangda khangnaba central control room gi number 9233522822 da pau phoroknabu khanglalakli
Mizoram group singna Prime Minister Modi da Myanmar border da sambal khanabagi thausil ama laklibadu yengsinanaba appeal tawkhri. Mizoram gi apex student body Mezo Zilai Paul MZP amasum Zo Unification Organization Zorona ngarang Prime Minister Narendra Modi da center gi Indo Myanmar border sambal khanabagi thausil yengsinanaba appeal tawkhri. Masina yalomi singi marak lainariba marida apanba pirakpa khunai lona cultural amasum sil thungyoiba marida soksilakpa yai haina phungdokre. Governor Bejoy Kumar Singhai kuthangna pisin kiba joint memorandum aduda organization gi aduna hai sambal khagan haina pukhalakli bu wapam sina border wangmu gi marak satnabi lon culture amasum imung manung gi oiba manaba kya lairibi ithani community singi marakta khaibung tahalagani makhoin hai mezo miya masi horakpham puari culture lon amasum khunai lon gi horakpham kaman oi amasum version gi sasan gi matamdagi sasan gi oiba border sing leirabasu community asigi khunai lol imung manung gi oiba madi sel thungi mari edudi border gi wafam leitana adumak mari thamnaduna lakli loinana santi oina laimina rakhibani phiba masi leibana border fencing asina community asigi border wang mata leijarabasu imung manung ama oina ingna signa leiriba loinana sel thungi oiba mari kya leinariba duda kahalakpa he sambal kharakadaba sina mezo community gi amatta leinariba mari dasu kahalakane ki Manipur popular government lehaning bigi apam sing thamlakli IDP sing na di government sem da bigi wafam da thoidok pa ahong ba leite herakli state asida PR gi lenga na sahi ani makha helaglaba irang asigi solution amata supurakta miyam di hena wahan ba nanghali maramaduna popular government ma lehan ba pami gi wafam sing thamnarakli dubu relief camp da lairi IDP sing na di thoidok na government ama sem ba natragana amadi sem da bigi wafam da makhoi goina di karigumba ahong ba amata leite hena phongdorakri Lakliba February tara humdoida PR lenga sahi ama pharagani masigi mamangda popular government ama semaudragani makhata na president rule lenga sathakigani masina maram oiraga Manipura political gi samamnaba ama leiriba sida aikoi gi state sida hauji popular government leitriba sigi matangna mi kya ga hakhingna unabagi pawdam Imphal gi khurambal kaitilda potpham phamli binupi kharaga akhanna unaba amada makoina phongdorapagi matungina state asida president ru lengak leiraga sukari gum ahong ba mataliti maramaduna hanagum popular government ama leiraga tangdu leitana lehanba pami miyam gi apamba ihul khangna miyam gi damak thabak tawba leader ama minister oibati pameri president ru lengak leiraga sukoki khulai pai bisingna chatharakpe attack ta kari gum makhal gi natraga legal goeba action ama ta sulokhat pangamdi popular government laklabadi tawpham thokpa miyam gi awaba singa sikharadang tabi gani haina khali hanagumna lenga ama lehenduna mausagum nungsi sana lehenba pami hausik lairiba president lenga asisu center handle tawraga leibani maram aduna karigumba popular government ama leiraglagasu center da thauna phana wa haiba ngamba leader ama pami popular government sembana kanglup khaidana lairiba MLA sing pun aduma semaningmagi apamasu potpham phambising phongdorakti hari Amaramda ITP kharaga akhanana unabada irang asiki saitheng nanglabi nupi amana akhanana unabada mahakna phongdorakpada Manipur popular government ama leiragani haibisi kuire government semlabasu semdrabasu ITP sing mayumda sanghanbadi pak ngamoidabagi phiwamda leiri Hauzik mayumda sangliba sisu khara khaktani sada tara khaktamak yumda sangli government semlagana loina sanghan mangamgadra haibis asawo hangoiri IDP singdadi government leibigisu leitabigisu sapmanari irangi saithing nanglaba makhoidadi government leiba natraga leitaba wanthok sapmanaraga leirakli hainasu makna phongdokli hari Marakshidi state asida lengak pairamba BJP Bharatiya Janata Party amasung mapang oina saminariba party singi legislature singnadi tha asigi kungani pani ki haugadoriba parliament ki budget mifam asigi mangoinana center na anobu government ama soinana semlakani haibagi thajabaga loinana matam ngairaga leinari ningsingba yabadi opposition India block ta leiriba congress amasung atai party ki masak naiba lusingba kayana kharanadi Yang mayong naraga leiriba state asida BJP ki lenga amuk halak pamdri House suspended animation thamliba Manipur Legislative Assembly simutalaga nauna mikhal tawraga miyamna khanba mihutna semba anoba lenga ma lehaningmi apamba phongdokna khiba leirabani hari